Manipur Thugaiba Pamasina, Kanglupsing Hena Unkatnava, Honari Bimol. India government Topam Topomato, Dodana, Free Tadokana Tamli. Manipur Thugaiba Pamasing State Asida, Tokliba Unkatnava, Si Kanglup Kudimakta, Chow Toknaba, Honaduna Lady. Asigumba Fivama Sida, India government Kanglupki, Unkatnava, Si Hek Horok Padaging, as if our putting Jangdana Amadi, Topam Topomato, Dodana, Free Tadokana Tamli Haina. MP Dr. Angomsa Bimol Akoijamna, Center Maral Secret. Ngarang Manipurgi tongan mafam anida thokiba thodokta punna mi mari sikiba amasung mi khara sohankiba dugi matangda ngasi New Delhi da leiba AI CC All India Congress Committee gi office da pangthokpa pawgi oiba mifam amada Dr. Angomcha Bimol Akoijamna hai English ngani sukna kungo humdogi me ahumdagi horokiba irang asigi makhada chatharakpa oina ngarang ayuk Kangpokpi district ki Scotland manakta khutlai paibasingna ambush tawduna thadau community ki church luchingba ahum hatkiba amasung mi manga chuankiba loinana numidangi matamda None district ki manung chanba jawjang tekta ambush sathaduna chiru gi nupa ama hatkiba amasung ani sohankiba thodoksin aduna Manipur ase makha tana law leitaba state amani haibadu takle Dr. Bimol na haiki Kangpokpi district ki Scotland manakta Tokiba Todokta Thadogi Church Luchingba Home Sikiba Amasung Kukina Mapung Oina Kundaba Mafamni Ani Shuba Todo Oina Nonigi Jawjang Tek Manakta Tokiba Todo Asishu Kuki Shigna Kundaba Mafamni Mafam Asi Aina Parliament Thamkiba Wafamda State Asigi Bermuda Triangle Ni Haina Singthakrabani Mafam Asida Chahi Nauribi Nupi Macha Lintoingabi Amasung Nupa Macha Hemanjit Mankibadagi Tiba Kangdribani Mafam Asibu Irang Asi Horokpagi Saruk Ama Oikibani Haina Bimol Akoijamna Fondoki Bimol Akoijamna Haiki State Asida Tokliba Kangluki Irang Asi Hek Horokpadagi India government Pokning Sangdana Lakli Karigumba Center na Irang Asi Lefan Ge Hairabadi Matam Yamna Ngalingeda Lefan Bab Yarabani Arang Tokliba Tautok Asigi Mamangda Indio Myanmar border da Leiva Tangkul na Kundahaba Namli Choro Amasung Wanglida Myanmar da Gilak Bakulai Paibasingna Kaitel Amasung Yumsing Mai Thadokuna Amangata Tuan Kibani Mahakna Hai English ngani sumna kungo humdogi mi tanga ohumdagi haurakkiba hingsagi thodok asi haujikti Kanglup khudingmakta sadorakle haukiba tha ama ani asida leitan amasung kamjongda thokiba thodok asina irang asi makha tana pakthok chawthorakle haibadu takli oirakliba fivam asi yenglaga Manipur thugaiba pambasina state asida thokliba ukhatnaba asi Kanglup khudingmakta pakthok chawthoknaba thawinsin chathare haibadu takli Hojikti Unkatnava asi Kanglup ani Khaktada Oidre Unkatnava asi tribal Oiriba Kuki Amasung Naga Singi Maraktasu Pakthok Chawthorakli Haina Bimol Akoijamna Fondoki Mahakna Hai Manipur Thugaiba Pamba Singi Thawinsin asi Noma Nomagi Mayek Singlakli State asi law leitaba mafam ama Ohenba Authority the pressure piba Amasung Manipur bu Tangdu leita handaba asini Asigumba Forcing asina Leibak asida Wangmadagi Forcinga Lautunaraga Tabak asi Chatharakli Asigumba Fivam asida Laibak Tiba ama Hairagadi Center na Matik Chaba Tabak Amata Pangthoktana Laiva asini Mahakna Haiki State asida Unkatnaba Hek Hoba Numitagi Central Force Amasung Manipur Police Thamlabasu Miyamgi Punsi Amasung Lanthum Ngakpa Ngamdana ngasi fawba lakli Masigi Chapchaba Khudam Hairagadi Wangli Namli Amasung Choroda Naknana Central Forcing Lairibani Adubu Hojik Power Maral Leba Amata Faba Ngamdaba Asini Asigumba Tawong Asina Center na Masagi Tohon Tokoma Toba Ngamdaba Asigidamak Miyamna Angakpa Pawle State Asida Hojik Oriba Fivam Asi Chumnagi Administrative Failure Natre Leibak Asigi Manungda Lairiba Kanglup Karana Asigumba Tawong Asida Mapung Fana Saruk Yasinduna Kanglup Machoi Fana Saruk Yasinduna Kanglup Machoi Tahanaba Tausil Asi Chatari Ngarangi Thaudok Yauna Criminal Gi Thabaksing Asi Security Mapung Fana Leina Chathavangakani Masina Takpadi Government Maru Oiba Chingi Lamsingda Kulai Paiba Group Singbu Control Tawangam Dre Habani Asigumba Thaudok Sing Asida Janariba
मीसिंग खुदक्ता फादुना चैराक पीगदबनी हाइना कांग्रेस की माइकैदगी डिमांड तौरी फाजिनखिबासिंग अनिदि थादोरकले लोइनमक थादोकनबा डिमांड तौरी कांगपोक्पी डिस्ट्रिक्ट की मनुक चनबा कामजोंग कोताजिम अमदी कोतालैंड की मरक्ता ngarang thokiba laibak thiba thodok adugi tungda kuki furukki misingna naga furukki mi kullom fajinkhiba adubu yaningdaba phongdokpaga loinana fajinkhiba sing tekta kaidana thadokpiro o haiduna ngasi kota kangla tombi bazar da kobru range liangmai women's union na sinduna wakat mifam chathakre maitai naga amasung nepali furukki misingna punna saruk yaduna famkiba ngasi wakat mifam aduga mari leinana Wiriyang Zingliu Chawangna hai mapi mapa ama oina shina aigi mini magi mini haiba khaidokpiganu chapmanana miengda leingakna thabak paikhatpiu ngarang fajinkhiba mi kun adongki manungda chahi nauriba nupi macha amaga loinana Nagaland-dagi mi anishu yauri Bihar mipungi thabaksing asi BJP government thausadabadagini Congress ngarang Kangpokpi district ki manung chanba Kotajim Kotaland sakangdabasingna ambush tawduna thadok furukki church leader ahum hatkiba aduga atopa mi manga amana sohankiba amasung None district ki Jawjangtek khuldasu kuki militant sing ge ambush ta chiru micham ama hatpaga loinana mi ani asopan nanghankhiba thodok adu akanba mawongda condemn tawbaga loinana hawjik thokliba thodoksinga BJP की गवर्नमेंट असिना थौसादबदगी थोअनबनी हाइना कांग्रेसना मराल सिखि ngasi BJP BT रोड लेवा कांग्रेस बावनदा पाउमिसिंगा उनबदा MPCC मणिपुर प्रदेश कांग्रेस कमिटी की प्रेसिडेंट ओक्रम इबोबिना हाइंगरा कांपोक्पी अमदी नोने डिस्ट्रिक्ट थोकिबा थौदोक अदु यामना लाइबक थीबनी थौदोक अनि असिदा कांगलुप फुरुप अनिना अमगा लमन खुमनबा मानबगी ममी अमा चाउना ताई मसिमक्सु अमुक हेना लाइबक थीबनी लोमलगा अचेंगबा तांजा येंगनारगा लमन खुमनबगी थवोंग असि वखल यामना पिकपा पांगदबा अमदी अयंबा मीगी थवोंग कांग्रेस पार्टी ना असिगुंबा थवोंग असि अकनबा मोंगदा कंडेम तवी हाना सुनबना कैदौनुदा शांति पुरकलोय पुन्ना फामिनरगा तानदुना वारोइसिन अमा पुरकनबा होटनमिनदुना लमदम असिदा तंगदु लेताबा हंजिलकनबा होटनमिनसि हाइना महांगना अपील तौरखि अहनममुक्तदा MM स्टोरी की माइकैदगी ताराम ओक्चरी मरुइबा पाउ पिजरी कुकी अमसुंग नागागी पुन्ना मी 39 हेना नकलनिगी फाजिनदुना थमली थादोरकनबा वरी सानरी होम मिनिस्टर मणिपुर थुगाइबा पामबसिंगना कांगलुपसिंग हेना उंखनबा होनरी बिमोल फाजिनबसिंग अनिदि थादोरकले लोइनमक थादोकनबा डिमांड तौरी बिहार मिपुनगी थबकसिंग असि BJP गवर्नमेंट थौसादबगिनी कांग्रेस पाउ मचाखाइना पिजरी कुकी अमसुंग नागागी पुन्ना मी 39 हेना नकल अनिना फाजिनदुना थमली थादोरकनबा वरी सानरी होम मिनिस्टर कांगपोक्पी डिस्ट्रिक्ट की कोताजिम कोतालैंड ngarang sakangdabasingna chathakhiba attack church leader ahum lekhidaba thodokki matungda kuki amasung naga furukki punami 39 hena nakal animakna fajanduna thamli haina Manipur government ki home minister Govindas Kothojamna phongdokre Thadaugi church luchingba hum hatkhiba thodokki matangda home minister Govindas Kothojamna hai thodok adugi matungna naga amasung kuki gi micham puna 39 hena kanglup ani asigi tongan group singna fajanduna thamkre government ki माइकैदगी फाजिनख्रिबा मिसिंग अदुबु टेक्ता कायदना थादोरकनबा कांगलुप अनिमक्की सिविल सोसाइटी ऑर्गेनाइजेशन सिंग अमसुंग पॉलिटिकल लुचिंगबसिंग वरी सानरी मिनिस्टर ना हाई ngarang खुलाई मतिक चाना पाइबा सखंगदबसिंगना कांगपोक्पी डिस्ट्रिक्ट अटैक तौदुना चर्च लीडर अहुम सिकी अमसुंग अतैना सोक अपनंकी मासिगी मतुंगदा नोने डिस्ट्रिक्ट सखंगदबा खुलाई पाइबसिंगना चथकिबा अटैक मिचम नुपा अमा सिकी अदुगा महाकी लोइनबी यावना मी अनि सोके नोने डिस्ट्रिक्ट की जौजांगटेक एरिया दा खुलाई पाइबसिंग की अटैक लेखिदबगी हौजिक जेनिम्स की मोर्क लेरिबा नुपा अदुगी इमुंग मनुंगा उनरदुना होम मिनिस्टर गोविंदास कोथौजमना हाई थौदोक असिगी मतंगदा यूनियन मिनिस्ट्री ऑफ होम अफेयर्स दा पुखतख्रे नाकल अनिमक्ता फाजनदुना थमलिबा मीसिंग अदुबु टेक्ता कायदना थादोक हन्नबा अकनबा खोंथांग लौकतली
ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯜꯂꯛꯅꯤꯡꯗꯕ ꯃꯤ ꯈꯔ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯅꯁꯨ ꯒꯣꯕꯤꯟꯗꯥꯁꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯖꯦꯅꯤꯝꯁꯇ ꯆꯠꯈꯤꯕ ꯑꯗꯨꯗ ꯅꯥꯒꯥ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯁꯨ ꯌꯥꯎꯈꯤ꯫